March 13, 1964दा ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯈꯤꯕ ꯅ꯭ꯌꯨꯌꯣꯔꯛꯀꯤ ꯀ꯭ꯋꯤꯟꯁ ꯍꯥꯏꯕ ꯃꯐꯝꯁꯤꯗꯅꯦ ꯀꯤꯇꯤ ꯖꯦꯅꯣꯚꯤꯁ ꯀꯧꯕꯤ ꯕꯥꯔꯇꯦꯟꯗꯔ ꯅꯨꯄꯤ ꯑꯃꯈꯛꯁꯦ ꯃꯥꯒꯤ ꯊꯕꯛꯇꯣ ꯂꯣꯏꯔꯒ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯃꯥꯡꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯥꯕꯨ ꯊꯥꯡ ꯊꯤꯜꯂꯒ ꯌꯥꯝ ꯊꯤꯅ ꯍꯥꯠꯄꯤꯈꯤꯕ ꯅ꯭ꯌꯨꯌꯣꯔꯛ ꯇꯥꯏꯝꯁꯇ ꯄꯥꯎ ꯌꯧꯔꯛꯑꯦꯕ 37 ꯋꯤꯠꯅꯦꯁ ꯂꯩꯅ ꯀꯤꯇꯤ ꯖꯦꯅꯣꯚꯤꯁꯄꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯄꯨꯂꯤꯁꯇ ꯀꯅꯥꯝꯇꯅ ꯀꯣꯜ ꯇꯧꯈꯤꯗꯦꯅ ꯌꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯃꯁꯤ ꯄꯥꯎꯁꯦ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤꯕꯨꯗꯤ ꯄ꯭ꯔꯨꯐ ꯇꯧꯈ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯁꯣꯁꯤꯌꯦꯜ ꯁꯥꯏꯀꯣꯂꯣꯖꯤꯁꯉꯩꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯕꯥꯏꯁ꯭ꯇꯦꯟꯗꯔ ꯏꯐꯦꯛ ꯑꯅ ꯍꯥꯏꯅꯔꯤꯕ ꯐꯦꯅꯣꯃꯦꯅꯟ ꯑꯁꯦ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯈꯪꯕ ꯉꯝꯈ꯭ꯔꯦꯕ ꯀꯤꯇꯤ ꯖꯦꯅꯣꯚꯤꯁꯀꯤ ꯃꯔꯗꯔ ꯀꯦꯁꯁꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯣꯗꯔꯟ ꯁꯣꯁꯥꯏꯇꯤꯒꯤꯀꯣ ꯌꯥꯝꯅ ꯀꯝꯄꯦꯁꯟ ꯌꯥꯎꯗꯕ ꯃꯤꯅ ꯑꯋꯥꯕ ꯇꯥꯔꯒ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕꯗ ꯀꯤꯇꯤ ꯖꯦꯅꯣꯚꯤꯁꯀꯤ ꯃꯔꯗꯔ ꯀꯦꯁꯁꯦ ꯑꯩꯈꯣꯏ ꯄꯨꯊꯣꯛꯇꯨꯅ ꯄꯤꯅꯔꯤꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯊꯣꯛꯈꯤꯕ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯔꯒꯅ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯐꯔꯨꯛ ꯀꯧꯕ ꯅꯍꯥ ꯑꯃꯕꯨ ꯃꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯤ ꯈꯔꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯒ ꯍꯥꯠꯄꯤꯈꯤꯕ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯗ ꯃꯤ ꯃꯌꯥꯝꯅ ꯍꯪꯅꯈꯤ ꯃꯤ ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯔꯒ ꯃꯣꯏ ꯀꯅꯥꯝꯇꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯈꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯄꯨꯂꯤꯁꯁꯨ ꯌꯦꯡꯉꯒ ꯂꯦꯞꯄꯒ ꯂꯩꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯁꯤꯁꯨ ꯕꯥꯏꯁ꯭ꯇꯦꯟꯗꯔ ꯏꯐꯦꯛꯅ ꯑꯣꯏꯒꯅꯤ ꯆꯍꯤ ꯈꯔ ꯂꯩꯔꯀꯥꯟꯗ ꯄꯤꯇꯔ ꯐꯤꯁꯔ ꯑꯗꯨꯒ ꯃꯥꯒꯤ ꯀꯂꯤꯛꯁ ꯃꯌꯥꯝ ꯑꯃꯅ ꯃꯇꯝꯗꯨꯐꯥꯎꯗ ꯐꯣꯡꯈ꯭ꯔꯕ ꯔꯤꯁꯔꯆ ꯄꯦꯄꯔ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯅꯩꯅꯔꯀꯥꯟꯗ ꯕꯥꯏꯁ꯭ꯇꯦꯟꯗꯔ ꯏꯐꯦꯛꯀꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕ ꯉꯝꯈ꯭ꯔꯦꯕꯀꯣ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯕꯥꯏꯁ꯭ꯇꯦꯟꯗꯔ ꯏꯐꯦꯛ ꯅꯠꯇ꯭ꯔꯒ ꯖꯦꯅꯣꯚꯤꯁ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯅꯁꯨ ꯈꯪꯅꯩꯀꯣ ꯚꯤꯛꯇꯤꯝ ꯑꯃꯈꯛꯁꯦ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯆꯠ ꯑꯋꯣꯛ ꯍꯥꯏꯕꯗꯤ ꯕꯥꯏꯁ꯭ꯇꯦꯟꯗꯔꯁꯤꯡꯁꯦ ꯁꯤꯒꯤ ꯃꯁꯤꯡꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯃꯤꯗꯨꯅ ꯃꯇꯦꯡ ꯐꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦꯀꯣ ꯀꯔꯤꯒꯨꯝꯕ ꯕꯥꯏꯁ꯭ꯇꯦꯟꯗꯔꯒꯤ ꯃꯁꯤꯡꯁꯦ ꯌꯥꯝ ꯌꯥꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯚꯤꯛꯇꯤꯝ ꯑꯗꯨꯅ ꯃꯇꯦꯡ ꯐꯪꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯒꯅꯦꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯕꯥꯏꯁ꯭ꯇꯦꯟꯗꯔꯗꯣ ꯑꯗꯨꯅ ꯌꯥꯝꯗ꯭ꯔꯕ ꯑꯃꯈꯛꯀꯨꯝꯕ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯒꯅ ꯑꯃꯅꯤꯗꯪ ꯑꯣꯏꯔꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯕꯗꯤ ꯃꯤ ꯑꯗꯣ ꯃꯇꯦꯡ ꯐꯪꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯦꯕ ꯍꯧꯖꯤꯛꯇꯤ ꯗꯤꯖꯤꯇꯦꯜ ꯏꯔꯥ ꯑꯣꯏꯔꯕꯅꯤꯅ ꯑꯅꯧꯕ ꯃꯈꯜꯒꯤ ꯀꯟꯁꯦꯞ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯗꯤꯖꯤꯇꯦꯜ ꯕꯥꯏꯁ꯭ꯇꯦꯟꯗꯔ ꯍꯥꯏꯔꯤꯕ ꯀꯟꯁꯦꯞꯁꯦ ꯉꯁꯥꯏꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯕꯥꯏꯁ꯭ꯇꯦꯟꯗꯔꯁꯤꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯥꯏꯁ꯭ꯇꯦꯟꯗꯔꯅꯣꯗ ꯃꯥꯅ ꯎꯗꯣꯔꯤꯕ ꯀ꯭ꯔꯥꯏꯝꯁꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯒꯨꯝꯕꯗꯒꯤ ꯎꯕ ꯐꯪꯒꯅꯤꯀꯣ ꯅꯠꯇ꯭ꯔꯒꯅ ꯚꯤꯛꯇꯤꯝꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯥꯔꯕꯁꯨ ꯃꯥꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯕꯒꯤ ꯃꯍꯨꯠꯇ ꯀ꯭ꯔꯥꯏꯝ ꯊꯣꯛꯏꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯂꯩꯕ ꯁꯤꯅꯦꯕ ꯃꯤꯗꯨꯅ ꯈꯟꯖꯒꯅꯦꯕꯀꯣ ꯃꯥꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯛꯇꯤꯚꯤꯁꯅꯤ ꯀꯥꯏꯅ ꯈꯟꯖꯒꯅꯦꯕ ꯑꯗꯨꯕꯨ ꯃꯍꯥꯛ ꯔꯤꯌꯦꯜ ꯋꯥꯔꯜ ꯕꯥꯏꯁ꯭ꯇꯦꯟꯗꯔꯗꯣ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦꯕ ꯂꯇꯥꯅꯦꯒ ꯗꯥꯔꯂꯦ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣꯂꯣꯖꯤꯁꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯀꯔꯤꯌꯔꯁꯦ ꯕꯥꯏꯁ꯭ꯇꯦꯟꯗꯔ ꯏꯐꯦꯛ ꯁ꯭ꯇꯗꯤ ꯇꯧꯕꯗ ꯗꯦꯗꯤꯀꯦꯠ ꯇꯧꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯋꯤꯠꯅꯦꯁꯁꯦ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝ ꯇꯥꯔꯗꯤ ꯃꯤꯅ ꯍꯦꯜꯞ ꯇꯧꯕ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯆꯥꯡꯁꯦ ꯍꯟꯊꯒꯅꯤꯀꯣ ꯑꯗꯨꯕꯨ ꯏꯟꯚꯔꯁ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯈꯛꯇꯤ ꯂꯩꯌꯦꯕ ꯑꯇꯣꯞꯄ ꯋꯤꯠꯅꯦꯁ ꯑꯝꯇ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯃꯤ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯂꯩ ꯇꯥꯔꯗꯤ ꯍꯦꯜꯞ ꯐꯪꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝꯅ ꯊꯨꯅ ꯐꯪꯒꯅꯦꯕꯀꯣ ꯃꯤ ꯍꯦꯟꯅ ꯌꯥꯝꯅ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯦꯜꯞ ꯇꯧꯅꯕ ꯊꯣꯛꯂꯛꯄꯗ ꯃꯇꯝ ꯆꯪꯕ ꯍꯦꯟꯒꯅꯤ ꯕꯥꯏꯁ꯭ꯇꯦꯟꯗꯔ ꯏꯐꯦꯛꯁꯦ ꯀꯔꯤꯅ ꯊꯣꯛꯍꯜꯂꯤꯅꯣ ꯍꯥꯏꯕꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯈꯔ ꯄꯤꯖꯔꯝꯒꯦ ꯑꯍꯥꯟꯕꯗ ꯑꯁꯣꯛ ꯑꯄꯟꯒꯨꯝꯕ ꯍꯥꯔꯠ ꯑꯦꯇꯦꯛꯀꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯑꯗꯨ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣ ꯈꯪꯗꯕ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯁꯦ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯗꯕ ꯑꯃ ꯑꯅꯤꯁꯨꯕꯗ ꯗꯤꯐ꯭ꯌꯨꯖꯟ ꯑꯣꯐ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕꯗꯤ ꯑꯆꯠ ꯑꯋꯣꯛ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯗꯥꯏꯇꯁꯦ ꯂꯣꯏꯅꯃꯛ ꯌꯦꯟꯊꯣꯛꯅꯈꯤꯕ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯈꯛꯇꯪꯗ ꯗꯥꯏꯇꯁꯦ ꯄꯨꯂꯞ ꯅꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯅꯥ ꯑꯃꯠꯇꯅ ꯊꯣꯛꯂꯛꯇꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯃꯥꯏꯅ ꯄꯥꯡꯖꯒꯅꯤ ꯍꯥꯏꯅ ꯂꯩꯊꯣꯛꯄꯀꯣ ꯑꯍꯨꯝꯁꯨꯕꯗ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯕ ꯉꯝꯗꯕ ꯐꯖꯅ ꯑꯗꯨꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣꯅ ꯈꯪꯗꯕꯀꯣ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯈꯛꯁꯦ ꯇꯨꯔꯒ ꯂꯩꯕ ꯃꯇꯝꯗ ꯃꯥꯁꯤꯕꯨ ꯋꯥꯗꯅ ꯇꯨꯝꯃꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯒ꯭ꯌꯥꯟ ꯃꯥꯡꯉꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅೋ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕꯗꯒꯤ ꯀꯩꯝꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕ ꯐꯨꯅ ꯆꯩꯅꯕꯒꯨꯝꯕ ꯊꯣꯛꯄ ꯃꯇꯝꯗ ꯕꯥꯏꯁ꯭ꯇꯦꯟꯗꯔꯗꯨꯅ ꯃꯉꯣꯟꯗꯁꯨ ꯁꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯀꯤꯕ ꯂꯩꯕꯗꯒꯤ ꯄꯥꯡꯉꯣꯏꯗꯣꯏꯅꯦꯕ ꯏꯚꯣꯂꯨꯁꯟꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯒꯤ ꯑꯃꯨꯛ ꯌꯦꯡꯉꯨꯔꯒꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯍꯔꯠ ꯃꯦꯟꯇꯥꯂꯤꯇꯤ ꯍꯥꯏꯕ ꯇꯦꯟꯗꯦꯟꯁꯤ ꯑꯁꯤ ꯌꯥꯎꯔꯒ ꯄꯣꯛꯂꯛꯏꯀꯣ ꯍꯔꯠ ꯍꯥꯏꯕꯗꯤ ꯁꯪꯒꯨ ꯁꯥꯅ ꯁꯪꯒꯨ ꯆꯠꯂꯤꯕ ꯉꯥꯅ ꯁꯪꯒꯨ ꯏꯔꯣꯏꯔꯤꯕ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯕꯤꯍꯦቭ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯒ ꯑꯩꯁꯨ ꯕꯤꯍꯦꯚ ꯇꯧꯕ ꯀꯣ ꯁꯤꯅꯦꯕ ꯍꯔꯠ ꯃꯦꯟꯇꯥꯂꯤꯇꯤ ꯍꯥꯏꯁꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯚꯤꯛꯇꯤꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯗꯨꯅ ꯀꯅꯥꯝꯇꯅ ꯍꯦꯜꯞ ꯇꯧꯔꯛꯇ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅꯁꯨ ꯊꯣꯛꯑꯒ ꯃꯇꯦꯡ ꯄꯥꯡꯉꯨꯗꯕꯒꯤ ꯆꯥꯟꯁꯁꯦ ꯍꯦꯟꯒꯠꯂꯦꯕ ꯃꯌꯥꯝꯗꯨꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯅꯦꯕꯀꯣ ꯕꯥꯏꯁ꯭ꯇꯦꯟꯗꯔꯁꯤꯡꯅꯁꯨ ꯗꯥꯔꯂꯤ ꯑꯃꯁꯨꯡ ꯂꯇꯥꯅꯦꯒꯤ ꯐꯥꯏꯟꯗꯤꯡꯁꯅ ꯍꯥꯏꯌꯦꯕꯀꯣ ꯑꯆꯠ ꯑꯋꯣꯛꯁꯤꯡꯗꯣ ꯑꯗꯨꯗꯨꯅ ꯀꯩꯝꯇ ꯇꯧꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯕꯥꯏꯁ꯭ꯇꯦꯟꯗꯔ ꯏꯐꯦꯛꯁꯦ ꯊꯣꯛꯑꯦꯕ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯈꯛꯇ ꯐꯥꯎꯕ ꯍꯦꯛ ꯊꯣꯛꯂꯛꯑꯒ ꯃꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯉꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯇꯩ ꯃꯌꯥꯝꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯑꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯍꯦꯜꯄꯤꯡ ꯏꯐꯦꯛ ꯑꯃꯈꯛ ꯊꯣꯛꯂꯛꯏꯁꯤꯅꯦꯕꯀꯣ ꯃꯤ ꯑꯃꯅ ꯄꯥꯡꯕ ꯍꯦꯛ ꯎꯕꯒ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯤꯗꯨꯅ ꯇꯥꯛꯏꯗꯤ ꯍꯔꯠ ꯃꯦꯟꯇꯥꯂꯤꯇꯤꯁꯤꯅꯁꯨ ꯕꯥꯏꯁ꯭ꯇꯦꯟꯗꯔ ꯏꯐꯦꯛꯁꯦ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯔꯤꯉꯩꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯈꯛ ꯅꯪꯉꯦꯅ ꯈꯜꯂꯁꯦꯕ ꯀꯅꯥꯅꯣꯝꯒꯤ ꯃꯇꯦꯡꯁꯦ ꯀꯃꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯂꯝꯕꯤ ꯈꯔ ꯍꯥꯏꯖꯔꯝꯒꯦꯀꯣ ꯕꯣꯕ ꯆꯦꯜꯗꯤꯅꯤ ꯍꯥꯏꯗꯅ ꯍꯥꯟꯅ ꯑꯦꯔꯤꯖꯣꯅꯥ ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯝꯕ ꯃꯥꯅ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯏꯀꯣ ꯑꯗꯨꯗ ꯃꯥꯅ ꯍꯥꯏ ꯃꯥꯒꯤ ꯑꯦꯗꯚꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯈꯛꯇ ꯑꯩꯁꯦ ꯃꯤꯒꯤ ꯃꯇꯦꯡꯁꯦ ꯗꯔꯀꯥꯔ ꯑꯣꯏꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯑꯈꯪꯕ ꯃꯤ ꯑꯃ ꯌꯥꯎꯕ ꯑꯣꯏꯔꯒꯗꯤ ꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯧꯕꯤꯌꯣꯕꯀꯣ
ꯑꯗꯨꯒ ꯅꯪꯅ ꯈꯪꯅꯔꯤꯕ ꯃꯤ ꯑꯗꯨ ꯀꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩꯕꯨ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯌꯣꯕ ꯑꯇꯣꯞꯄ ꯁꯤꯆꯨꯋꯦꯁꯟ ꯑꯃꯈꯛꯇꯅ ꯀꯔꯤꯒꯨꯝꯕ ꯕꯥꯏꯁ꯭ꯇꯦꯟꯗꯔ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯪꯅ ꯈꯪꯕ ꯀꯅꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯤ ꯑꯃꯍꯦꯛꯇꯗ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯥꯏ ꯀꯟꯇꯦꯛ ꯊꯝꯃꯒ ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯕ ꯍꯥꯏꯗꯅ ꯍꯥꯏꯕꯤꯌꯨꯀꯣ ꯃꯤ ꯑꯗꯨ ꯃꯁꯛ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯂꯤꯠꯄ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯨꯕ ꯁꯦꯠꯄ ꯀꯀꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯌꯣꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯅꯣ ꯍꯥꯏꯕ ꯉꯝꯃꯣꯏ ꯃꯥ ꯆꯪꯉꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯣꯏꯗꯅ ꯆꯪꯉꯛꯀꯅꯤ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯤꯅꯥꯔꯤꯑꯣ ꯑꯃꯃꯨꯛ ꯏꯃꯦꯖꯤꯟ ꯇꯧꯁꯤꯀꯣ ꯀꯔꯤꯒꯨꯝꯕ ꯅꯪꯁꯦ ꯚꯤꯛꯇꯤꯝ ꯅꯠꯇ꯭ꯔꯕ ꯅꯪꯁꯦ ꯕꯥꯏꯁ꯭ꯇꯦꯟꯗꯔꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥꯡꯗ ꯃꯤ ꯑꯃꯈꯛꯁꯦ ꯁꯣꯛꯑꯒ ꯇꯥꯔꯒ ꯃꯤꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯤ ꯑꯃ ꯎꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯕꯨ ꯅꯪꯁꯦ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯄꯥꯡꯉꯣꯏꯗ꯭ꯔꯥ ꯀꯅꯥꯅꯣꯝꯇ ꯊꯣꯛꯂꯛꯑꯗꯤ ꯐꯅꯤꯗꯥꯅ ꯈꯟꯕꯒꯤ ꯐꯤꯂꯤꯡꯁꯦ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯅꯤꯡꯁꯤꯡꯕꯤꯌꯣꯕ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯕꯥꯏꯁ꯭ꯇꯦꯟꯗꯔ ꯏꯐꯦꯛ ꯀꯧꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯐꯦꯅꯣꯃꯦꯅꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅꯅꯤꯀꯣ ꯑꯩꯁꯦ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯍꯟꯗ꯭ꯔꯤꯁꯦꯅ ꯍꯦꯛ ꯔꯤꯌꯦꯂꯥꯏꯁ ꯇꯧꯕ ꯃꯤꯠꯀꯨꯞꯇ ꯅꯪ ꯑꯇꯣꯞꯄ ꯃꯤ ꯆꯪꯕ ꯆꯪꯗꯕ ꯀꯩꯝꯇ ꯎꯗꯕꯤꯗ ꯃꯤꯗꯨꯒꯤ ꯃꯇꯦꯡ ꯈꯨꯗꯛꯇ ꯄꯥꯡꯕꯤꯌꯣ ꯅꯪꯅ ꯍꯦꯛ ꯑꯦꯛꯁꯟ ꯂꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯅꯇꯧ ꯇꯝꯃꯒ ꯃꯤ ꯑꯗꯨ ꯁꯣꯏꯗꯅꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯑꯗꯨꯒ ꯃꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯦꯕꯀꯣ